Numit Karni ki mamang ki hauna New Delhi da leiriba Manipuri Chief Minister N Biren na Central ki leader kayaga mathang unaduna Manipuri chawkhat thorang yauna hiram kayagi matang da wari sanakre. N Biren ngarang Union Home Minister Amit Shah, Defense Minister Rajnath Singh amadi Union Finance Minister Nirmala Sitharaman ga unakhi. Amit Shah ga unabadu da maru oina Indo-Myanmar ki ngamkhai paring da security hand na thamnaba wa khanakhi. Khanabadu da Amit Shah na center ki maikai dagi angam mating pangani haina thajab pirakhi hairi. Manipur ki Chandel district na khwaidagi hena thabak ningthina pangthokpa ngambagi leibak asigi asa leiba thabak ningthina toba district singi khwaidagi makokta leire. Jharkhand ki Sahibganj na ani suba aduga Punjab ki Firozpur na ahum subada leire. Masi haukiba June thada fangba record matung innani. Leibak asigi khwaidagi nongpok thangba sarukta leiba mafam asi Myanmar ga kilometer chama hena ihang hang na ngamkhai lona duna lei. Haukiba February thada kuntra suba mafam da leirambadagi thabak ningthina pangthokpa ngambagi makok thangba mafam da lakhibani haina national media da report tauri. Aspirational district singi program asi lebak asi khwaidagi sothana lehoraba district chamaga tarani thoi chawkhatnaba lisingani tarani panda center na hodokhibani. Program asi center amasung state ka mating pinaduna niti ayog na paikhatpani. COVID-19 laksinaba Manipur lengang na tangkak nai na thamlakhiba curfew do ngasi August 3 da loirabasu COVID lai chatna khara hena sokhalaba district tareta akaknaba hiram khara komthoklaga makha tana numit mari ni curfew sangdokre. Tha sigi taret foba curfew sangdokadaba district sing adudi Imphal East amasung West, Bishnupur, Thoubal, Kakching, Churachandpur amasung Chandel ni. Atai lemhoriba district sing da numidang pung 6 tagi ayuki pung 5 fauba curfew laigani. Hiram asigi matang da Manipur ki Chief Secretary su oiriba State Disaster Management Authority Chief Executive Committee ki Chairman Dr. Rajesh Kumar na ngarang numidang cherol ama thokre. Leibak asigi lakadoriba Independence Day gi mangoina na lokhatpa chection thorang gi saruk ama oina SP Imphal West ki mijeng makhada District Police Imphal West ki DSP Commando Y Kishore Chana luchingba team amana ngasi ayuk pung 9 dagi 8 makhai fauba Kaisampa Thiam lekai gi yum da changduna thiba humba gi thabak chathakre. Maduda yum chamrom changduna thiba humba gi thabak chathaki. Mioi chamaga yankhai da wahang pawang chathaki. Miphami pundi yaukhide hairi. Nakalamurom da DSP Operations Imphal West A Tomba Singh amadi City PS ki team ga pullaga Jalan Provision Crossing, Kalibari, Rupmahal Teng, Temporary Market, Kasuri Crossing, Alugali amadi ngari gali gi mafam singda ngasi ayuk pung 3 makhai dagi 8 makhai fauba thiba humba gi thabak chathaki. Maduda mioi chani ga kunthra rom wahang pawang chathabada masagi matik chaba che chang puthokpa ngamdaba mioi 3 fagatuna makha taba thabak sing paikhatnaba City Police ta sinakhre haidi. Lakadoriba English ngani kunithoi gi angan basarukta Manipur yauna state manga da pangthokadoriba mikhal asigi damakta Election Commission of India na sem saba horagani haidi. Uttar Pradesh, Goa, Manipur, Uttarakhand amadi Punjab ta pangthokadoriba mikhal asigi damakta Special Summary Revision amadi Electoral Roll Updation mathangi chayol dagi haunaba sem saba loire haidi. Bishnupur district da petrol amasung diesel gi mamal liter da paisa mapan hengakre. District asida petrol mamal liter da lupa chamaga taruk paisa kuntra mapan diesel na liter da lupa mari futara mari paisa ama pire. Senapati na petrol amasung diesel da liter da paisa nifu hengakre. District asida diesel liter amada lupa mari futara mari paisa humfutara taret pire. Churachandpur na petrol amasung diesel liter da paisa taret hengakre. Churachandpur na petrol amasung diesel liter da paisa taret hanthakre. District asida petrol liter da lupa chamaga taruk paisa futara taruk aduga diesel na liter da lupa mari futara mari paisa kuntra taret pire. Imphal West na petrol da paisa taruk aduga diesel da na liter da paisa manga hanthakre. District asida petrol gi mamal liter da lupa chamaga taruk paisa kuntra taruk diesel na liter da lupa mari futara mari paisa ama pire. Petrol liter da lupa chamaga taruk paisa kuntra taruk aduga diesel na liter da lupa mari futara mari paisa ama piduna Imphal East amasung West na khwaidagi mamal hanthaba district sing oiri. Jiribam district na petrol liter da lupa chamaga 9 paisa kuntra mathoi diesel na liter da lupa mari futara manga paisa hum futara manga piduna mamal khwaidagi yamba district oiri. Atai district singdi mamal hongde. Lepalaitana COVID-19 laichat ki mayokta changsilagleba lantheng asida kharado oirabasu mating pangnabagi pandamda chatharakhiba thoramgi saruk ama oina Singjamai Assembly Constituency gi Ward number 15, 16 amadi 17 gi containment zone singda nongmada changdraba yadraba chana thaknaba polam sing mating pikre. Thoramasi ACSC gi social worker Dr. Ngangbam Robert ki mijeng makhada pangthokibani. Mirabai Chanu na Tokyo Olympics English ngani kunmathoi da weightlifting masana da silver medal lorokuna lebaki mingchet purakpada Churachandpur United Clubs Organization na thagatpa nungaiba amadi chawthok chaba phongdokli haina Kuko gi President SK Mangang na thadorokpa cherol amana hairi. Cherol aduna makha taraduna mahangna leiriba thak asidagi hena kana honaduna mathangi Olympic Games adi gold medal loba ngambo oirasunu amadi Mirabai gi punsi lebak asigi damakta hena maipakpa oirasunu hairi.
Tokyo Olympics sing asi tara mari ni suba numita medal tally da gold medal kuntrani thoi fangduna China na mangjin thaduna chali United States na ani suba Japan ahum suba duga Australia na mari suba mafam da lengdana leiri haujuk fawda China na gold kuntrani thoi silver kunma thoi bronze tara taruk punna medal humfumapan United States na gold kunmanga silver kunmapan bronze kunma thoi punna medal humfutara manga Japan na gold kun silver taret bronze tara mathoi punna medal kuntrani pan fangduna amasung Australia na gold tara mari silver mari bronze tara taruk punna medal kuntra mari fangle India ki oina hojiksu silver medal amaga bronze medal amaga punna medal anikak fangduna homfu mari suba mafam da leiri